ngasi numida wairam phongkhiba tongan manipuri siphongsing amasum thokhiba thawdo wathoksingdagi maruoibe I pausing khongasaraga manipur top channel gi maikedi myamna thamjige hanbada hairok te mikhal ga mari leinana numai kapagi thawdokta ama Sire amana laikanakre hairok te mikhal ga mari leinana khana sainabagi thawdokta numaina kapadagi mahairoi ama Sire apokpa mapana numaina panbadagi arupa phibam da laikanakre thawdo singara numidang pung mapalom tabada hairok part to bazar political party ani gi worker sing nung thana duna khana saina bagi thawdok thoki loinana yum tara gi mathakta thugai baga loinana kham duna thamba gari kya thugai duna amanga ta thonki thawdo adu da miyo ani nung na pan badagi asu opananki thawdo asi thokraba matung na numidang pung baro makhairom tabada hairok part 2 mayai lekai da leiba ningthaujam prem chandra gi yumda phimu setpa khulai pai bising sanglak baga loinana ningthaujam prem chandra bu nungmaina kapki loinana maki masanupa thobal college da BA ani suba semester tamliba mahiroi ningthaujam rohit sai kunbu bathroom da nungmaina kapadagi soktuna ras medicity tamna purakpagi lambi da laikidabani thawdo asigi matang da laikidraba rohit ki apokpi isabina phungdorakhiba ngarang numidang pung borom khairom tabada mi halo haina law khongba makhol tabadagi maki mapuroiba prem chandrana yenglubada phimu setpa miyoi tara kunlom sambal nam khaiduna sanglak prem chandra bu nungmaina kapadagi tharo onduna lekhi loinana bathroom da masanupa du sunungmaina kaplam khibane amaramda thawdo sibu yaning da phongdok tuna ngasi hairok part 2 da miyamna wakat mi pham baga loinana hairok part 2 dagi part 1 gate phawba miyamna rally satpaga loinana lambi thingbi khongjang sangsin khre hairi thawdok thokpa maduda DIG range to SP Thawbal DC amade atai police ki makok thongba sing laktuna yengsin khre so hairi loinana mafam duda Achouba irang leiri hain supausna makhatana fali Atopa pauksi amadan asumna pali mikhal ga mari leinana hairok to numai kapara naha ama laikidre ahumna nungmaina panduna laikanari amaromda hairok part 2 mayai laikai amade hairok bazar as nungmai kapna bagi thawdok to miyai ahum sokhi soklaba singa dudi hairok part 2 mayai laikai digi ningthaujam prem chandra amade ningthaujam rakesh apokpa syamni hairok part 2 bazar digi khundongbam sanamsa apokpa syambini makhoi ahumak hospital laikanari suhairi amaromdana Manipur Laingak Heirokta Yaudrabara Senior Citizen Si Minister Nungthongbam Berena Lamdam Sida Law and Order Fagale Mipung Kudimak Kokamon ga Tainaraga Tumba Pangli Haina Laurabasu Heirokta the Yum Tukaiba Numai Kapsin Bayauna Mihat Mipungi Taudokia Leptana Tokli Heirok Asi Manipur Laingakta Yaudrabra Haina Senior Citizen Heiroki Convener Moirang Tim Ras Mohana Fongtorakli Manipur Press Club tang asi pangthokiba pawgi mifam amada mamangna yum kya thugaiba mai thaba numai kapna bagi thawdo kya thokriba adugi matangda mara leibising thigat piu haina Chief Minister yauna mari leinaba DC amadi department singda memorandum pisinkre adubu ngasi pawbada thokriba thawdok sing adugi matangna mari leinaba singna tumin laisilibasi lebak thibini Manipur Laingakna Heirok Kendragi miyambu kari oina khanbiribano hangladuna Manipur Laingakna Heirok masel hatoknaro hairibara haina so hangki yamlaba security personnel sina ngak seliba lamdam asida mikhal ga mari leinana khana sainaba kya thokpa matamda control tobigi mohutta makhoina ngaklaga irang thoanbadawna tawribasi lebak thibani miyamgi irang control tobiroidaba leirabadi police personnel sing lakpirano thokriba thawdok sing asiga mari leinana hana Pishin kraba memorandum adunga sisu amukhana pisinduna hairokta santi hanjit halaknaba Manipur Laingakna miyeng sangbiu loinana lamdam asida leiriba civil society organization singna su miyeng sangbiu haina su phungdorakli atopa pawamana NPP na miyamgi damak lepli Joy Kumar Kumjai English inganiga kungani thoigi angan ba sarukta pangthokadoriba taragani thoi suba Manipur Legislative Assembly Mikhalda Wangkhem Assembly Constituency da National People's Party NPP gi ticket mirip oina ba thorang toriba Laisram domain gi yumda nomuyoba political conference ama thobal khunauda leiba domain gi yumda pangthokre loinana NPP na khatna sainaba leitaba ingsikp lamdam ama amadi nupi amasum tungi yumbi oirakadoriba naha singidamak lepli haina Deputy Chief Minister Joy Kumar na phongdokre haina spokesna phongdorakli Makasa tarak poina to papaw mana Heiroki thawdok mahairoi lup singna pienda ba phongdorakli thawdok sida sena ba singa thubada phaduna serak pigadabani
ngarang numidang Heirok ta masakang da bamiyai sina numaina kapada mahairoi ama laikidaba amadi mahairoi amana asu apa nanghanduna Rims Hospital laikat nariba amasigi mathakta kaya amana asu apa nangan kibagi thaudo adu mahairoi luptar una akan mamongna condemn tawi mahairoi hatpada senabasing athubada phaduna miyam khangna serak pigadabani AIMS ki president NSF की प्रेसिडेंट एमसू की वाइस प्रेसिडेंट KSA की प्रेसिडेंट देशम की प्रेसिडेंट अमसुम सुक की प्रेसिडेंट पुन्ना माहिरोई लुप तरु असिन थदोरपा सिरोलमदा ngarang gi thawdo odu laikidraba mahairoi adudi ningthawjam rohit BA first semester Thawal College ni amadi soktuna Rims Hospital laikanaduna lairiba mahairoi aduna khundongma sanamasa BA first semester Y College ni Ningsing mayabadi haukiba matam khara sida election ga mari leinana political party amadi candidate singi workers singi manakta yamna toina pamdaba thawdok kya thokpa tattana thengnari bani asiguma thawdok sing asi matam sana lakshil haudrabadi sungsoi soidana misi mina tholakani haina miyamna tattana ngangnari ngai serakta ngarangi pamdaba thawdok asi tholakibani thawdok si taraina lobu sumloi amadi hiram asidam leingakna thigatuna maralebising akan maserak pigadabani haina su phungdoki Makasa tharakpoi na to papaw mana local area development fund gi senpham mangba yaroi Kangleipal local area development fund gi senpham mangba yaroi election gi code of conduct mamang na local area development fund gi makhada sariba community hall yauna atai sako thorang khudimak sem sab luisin gadabani miyam gi senpham mangba yaroi haina lamlai kendra intending candidate oiriba sapam Kangleipal ngasi press club ta pawmising unabada phongdokre mana makha taraduna hokiba December taraga marida hokiba sai tarada MLA na local area development fund kari da sizina khrabagi haina thamkiba dugi pakumoina December taraga mangada sen phamasi financial year nanghaunaba laukthokibani haibu wafam phongdokiba leirabanina laukthokibba sen pham aduna semgat pham thokpasing election gi code of conduct laktingai da semba lusinbiu karigumba lusindaba thoklabadi miyam go loinana Sangsinpam Thokpam Khongpam Kudimak Sangsinanaba sem saduna leire hainisu paw sina phongdorakli Amaromdana Heirok ta Achouba civil war ama Thoklakloi Hainingai Leite Ras Mohon Senior Citizen Forum Heirok ki convener and Rasmon Singana haikre haukiba December marida Manipur ki Governor Chief Minister SP Thawal DC Chief Electoral Commissioner da Heirok ta phimu setpa singna sathariba thawong singa made makoi gi maikhum asi hangdokpina ba December taraga manga fawba matam pikhrabasu ngasi fawba Chief Minister na response amata laktabasi lebak thibani wafam asing asi nungthil press club ta pawmising unabada makna phongdokibani mana makha taraduna ngasidi Heirok ta numai kaptuna mahairoi ama Sire yum taragi mathakta thuwaikre Heirok ki praja sing lanjenakre mafam aduda Manipur police lairabasu makhoi da numai kapi order pide haiduna yengsinaduna laire Heirok ta haujuk Achouba civil war ama Thoklakloi Hainingai Leite thawdoksugi matangda CSO sing club organization sing amukta mateng pangbiu haina phongdoki State ki wang pada thokpa to papaw mana ngasisu MP Taragomdoina Gandhiji gi murti mamangda darna tokre handak te Raja Sabha gi mifam hauba numita an behavior oiba thawong sathai haibagi maralda Raja Sabha gi chairman MP Taragani thoi suspend tokiba dugi makha tarak poina ngarangsu MP ama suspend tawduna punna Taragomle sukre suspend lairibe MP Taragomdoina ngasisu Parliament House mamangda lairibe Gandhiji gi murti mamangda makoibu suspend tokiba dugi mayokta darna tawduna protest toki hadaki mifam asida Lok Sabha gi speaker amadi Raja Sabha gi chairman opposition gi mawong adubu pendaba kya phongdokna khi haina su paus na supali loisilak poina mem state si gori bangasi gi COVID-19 update mem na thamjage mem loifok tamina si haina su channel si gi mekedi gi su mem na thamjari ngasigi state si gori ba COVID-19 update sina ngasigi positivity rate si aduki batik safaraktuna hantaraktuna 0.5% lai puna miyoi nipan nauna COVID-19 na positive oiba thengnarakre duga leibak thiba mana ngasi miyoi ahum COVID-19 na positive oiba laikidre aduga puna miyoi lising amaga sangwaga kuntraga taruna nauna COVID test toki ngasi COVID-19 na positive oirakraba miyoi nipan asi Bisnupurdagi ama Imphal East dagi mari Imphal West dagi nemasum Thawal dagi amane duga leibak thiba COVID-19 na positive oiba laikhidraba mi ahum asina Bisnupurdagi ama Chusampurdagi ama masum Imphal West dagi nain su claim tauri aduga hauzik oina di myam paw si matang ase loisinjarage
ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡꯁꯨ ꯃꯌꯥꯝꯗ ꯂꯦꯞꯇꯅ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯅꯁꯨ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ